yamna nungsiba manang ngasi aigidamagta aigi tungda inariba aigi worker ma'am squad ma'am sing yamna aina haraujai ngasi ma'am aigi mangda nakanda tungda inabiriba aigi worker amada aigi squad singi side agi market agi support tobiyo amade responsibility bibiyo hajuna ma'am amuktang accept tobiyo hajuna ma'am dari request kilo na hajari ay samang Manipur sema mani aduna ay so hauzik kasar jiribamda ningjaratuna ay samang lachar jari ay so meeting program amagi ningjarak pani yaragadi miyamna ay nalairibadaga simaktada lakpiri harga ay unaba lakpiyo aduga miyamna ay ngodahin matan bukudimak miyamga pambagi makidigi oina ay samang na tawzagin harga ay Entapona, Tamdaraga, it's again. Thank you. Thank you. Agi yamba hadik tenadare menungai ini tenadare thank you very so much. Ay Manipur same I want to support of you responsibility of you as you see me son happening. Aduna ngase jiribam se aduki mate hoy Sena basiawi, sena basiawi, mana basiawi, aduna, mana hajar